Akasbani Imphal Wahengbam Rajesh na pau pajari ahan bada maruba pau Rajapal Ajay Kumar Bhala ngasi Churachampur College nauna saba Information Technology Center Sangakre State Leprosy Officer Dr. Salam Bosa Singh Hairi Leprosy Laina Inkumja Lisingani Kuntre Paugi Manunda Bharategi Mutatnaba Pandam Tamli Griha Mantri Amit Shah Hairi Bharat Pol Portal na Hingsa Laksina Bohonabada Achoba Daita Lobagaloina Raja Police Amadi Lebak Sama Mapudra Mangagi Interpol Network ka Samna Halagani Sit Umudra Leba Delhi Bidan Sabagi Mikal February Mangada Pangtok Lagani Board Masinga February Nipan the Tigani Haina Election Commission of Indiana Ngasi Lautokre Amasung Nepal Tibet Ngangkai Lamda Ngasi Ayuk Yuar Habada Mioy Marpudra Mangasigre Sama Kun Hena Asokapan Nangle Rajapal Ajay Kumar Bhala ngasi Churachampur College tat nauna saba Information Technology IT Center Sangakre IT Center asi Griha Mantraloy gi sentang makhada sabani sangabagi thauramadu jila asigi Deputy Commissioner Dharun Kumar S Sarukyaki thauramadu Rajapal na Mairoi Singa wari sanaki amadi makoigi mot sing taki Mairoi Singa wari sanaba aduda Rajapal na Rajasida Santi Hanjilangnaba amadi Mauksagi Pibamda Hanjilhanaba honaba haibasi sarkar asigi asepa piremni haiki Mairoi Sing Haibasi Lebak asigi tungi mirol ni hairadana makoiba asoi angam thondanaba kaidonungsu pamde madugi tungda Rajapalna Deputy Commissioner gi office mifam ama pangtoktuna tongan ba sangstan sing amadi mioi kyaga unaduna mafam adu thenariba khudong chadaba sing adugi matangda wafam sing khanaki Santi Hanjilanaba jila asigi administration ga CSO singa puna thabak tawminanaba Rajapalna appeal tawki Rajapalna Tuibong da hangba sadbabana mantapta satuna mafam aduda lanjinaduna leiriba mioi singasu unaduna wari sanagi amadi tangai phadana changba polam sing khusinaki Imphal da halakpagi lambida Rajapalna Bishnupur jilagi Moirang da hangliba Chingu Thangjing Guest House Relief Camp tasu changki mafam adu leiriba mianga wari sanaki amasung tangai phadana changba polam sing khusinaki Bishnupur Police ki apunba kangbu amana akaknaba pau ama phangbadagi sunu sipai amasung phubala da ngasi tihumbagi thabak chatabada pripak pro gi mioi ama phare hari pharba mioi edu Moirang Police Station da sinakre hari District Youth Affairs and Sports Officer Thawbalna Sindana numit humni chathagadaba Inter District Youth Exchange Program Thawbal jila gi Khongjom Mega Tourist Center laiba Guest House ta ngasidegi haukre Thawbal amasung Chandel jila gi nahasingna saruk yaduna pangthokkiba thoram aduda jila ani asigi nahasingna tongan ba nat ki oba thoram sing utki Imphal Izilagi Hangang Kendra gi manung chanba Luang Sambam Gram Panchayat ki akhanaba Gram Sabha mifam ngasi Luang Sambam Mayai Lekai Community Hall na pangtokre mifam aduda GP DP lisingani kunmanga kuntaruk labor budget yauna tongan ba hiram singda khana nainaki Water Supply Maintenance Division number 2 na konba mafam singda leiriba yumthong khudingda isingi connection piba amasung masigi tax khongatpagi thabak Public Health Engineering Department gi Karmachari Singi Daitani PHED Manipur Water Supply Maintenance Division 2 gi Executive Engineer Thadrokpa Chero Ramanhai Hariba Thabak Sing Asida Bibak Asigi Karmachari Sing Nataba Atopa Mioi Amatana Kut Thingjan Bayate Paugi Maraktana Atenba break ama Kainoni memsa kadai dano yam pingkreda Tamanglem thadri bro karibo Teles compound da leba MSFDS ta January tang mapal nungtil pung amada Arkenayan sanagi story da masamak na putok pa Presenter-Naorem na direction piba Manipuri feature film yahog tik makoy mo release taw gadawre ticket panghororoy kaugi taw bane lao ticket kaurasi pinganun hey online da su pangbane contact to view 9862100658 contact to view 9862100658 Tabiriba Pawasi Akasbani Imphal degini State Leprosy Officer Dr. Salam Bosa Singh Hairi Sub-national level da leprosy laina asi inkumja lisingani kuntre phawgi manungda lebak asigi mutatnaba pandam thamle Lamperpar Imphal da leba Medical Directorate ki State Health Society Conference Hall da pangthokpa nomagyoba media sensitization thorum da wangang aduna Dr. Bochan hai leprosy haibasi bharat ki oina raija ayambada mutatpagi thakta leire laina asi haujikti miobigi haksel da singnaba ama oidre
Mangnai sahi kunlongi mamangda Manipuri gi laina asi muthapa ngambagi thakta laikrabasu haujik rises the masi case khara lady laina asi khwaidagi liraba laina makhal amani laina asigi matangda miyam da laiba wakhalon hanthana ba honabada media gi chawrba thogdang lai Dr. Bosan hai laina asi thoidokna kiningai oide masi layengduna mapung phana phanba ngami Bharat Sarkar na English singani kuntare phawbada leibak asi zero leprosy thamna ba honabada miyam punna honaminasi Mangnai English singani kunmari gi April dagi haujik phawbada anoba case taramathoi thengrakre Dr. Bosan hai raija sigi jila tarator ki manungda Imphal West Imphal East Thoubal Bishnupur Kaksing da leprosy case lady Churachampur Ferjol Chandel Tenokpal Kamjong Ukrul Jilepam amasung Senapati dadi leprosy case laitre None amasung Tamenglong jila da hana case lairudraba matung nauna case amamam thengnare Dr. Salam Bosan hai Leprosy nariba mioisi mycobacterium lepri ha mahik amana to honbani hariba mahik se chana phawang amba hidak phawal leijaraga su available oiba service se lowdaba su leiri leprosy nari na haigadi hek society na inthok piba gumba leprosy se kariguma kanda vitiligo hana unsang ngokthok ama leiri se ani se general public na di iman mana badong na khanba vitiligo si longna ba pot nataba pot si su leprosy orba hida khanba aduna anam si loinir ba mioisi da yam achoba psychological nongai ta bhai tare ma hek ngai ha da ma losel laga thambam lei ba aduna yam thengna report to busina mar moraga mayam na leprosy tanari se ta inadi mangonda soinai ba pot ama yaw busine ba high risk sing si su nganna thengna hoduna nganna treatment to horaga di high ba pot si su ngak thok pa ya ga to ine Assam Rifles na Tengnopo Jila gi Machi Subdivision gi SL Jogam da Kuki Kulgi Kulak Pasing mi pham ama ngarang pangthokre Kulak patara taruk lomna saruk ya ki mi pham aduda lamdam maduda santi amasung nungsi chanan leinabagi matangda wafang kya khanaki hari mi pham maduda lamdam maduda santi thamna ba honabada security force amasung lusingba singi mateng pangnabagi matangda su wafam sing khanaki The Indigenous Peoples Organization Manipur ipomna sinduna Reconsolidation Day gi thoram lagliba sakolsen numita Bishnupur jila gi manung chana leiba wangun nawdam khong awang lampak ta pangthoklagani haina ipom gi chero lamana khangalakle United People's Front UPF Manipur na chatharakpa chama marpudra mathoi suba National Reconsolidation Day manki saruk ama oina ngasi iramdam kanba lukka khusamnaraga kaibi maning Chingda Labor Irabot Memorial Park da Kana Nebagi Mipama Pangtoki, Mipamaduda, Akoi Amukana, Kuntak Laroisi Hibab Hiramda, Kana Ki Hari. Griha Mantri Amichana, Naidili Dangasi, Central Bureau of Investigation, CBI na Putopa, Bharat Pol Portal Hogdokre, Thoramadura Wangang Bada, Griha Mantri Hai, Portal Asigi Matena, International Investigation Gi Lamda Anoba Mayot Ama, Changshilagani. Mangnai Haujikti portal asigi matengna thijin humjin bagi agency singna Interpol ga pau phaunoduna maruiba information sing phangba ngamlagani Griha Mantri nai masina drug trafficking arms smuggling terrorism ga mari leinaba crime mi lalon bagi case sing thengnabada achoba mateng oiragani Shri Amit Shah nai Bharat Port Portal amasung anoba criminal law ahum asina mara laiba miyoi sing laibak thadoktuna mireibak ta sien kiba sing phana bahonabada achoba mateng oiragani Mangnai Bharat Port Portal asina hingsa laksina bahonabada achoba daita lobaga loinana masina raija policing amadi laibak sama marfudra mangagi Interpol network ka samna halagani Ngasigi Tharomadugi Saruk ama oina Griha Mantri Amit Shah na CBI gi officer amasung official kuntra mangada police medal su yan tokki Akasbani Imphal digi pau tabiri Sit Humbudra Leba Delhi Bidan Sabagi Mikal February Mangada Pangtok Lagani, Board Masingna February Nipan the Tigani Hana, Election Commission of Indiana Ngasi Lauk Tokre. Naidilida Paumisinga Unabada Chief Election Commissioner Rajik Kumar Hai, Mikal Asigi notification Tha Sigi Tarata Tokani, Amasung Mirepse Pishenbigi Aroba Matamna, Tha Sigi Tarataretni. Manghai, Mikal Asigi Damak polling session Lisingama. Lising tara humdoi sumna kuntra humdoi hangtokani Mikalasda boti voter koti ama lak yangkai mangana bot thadanagani Chief Election Commission na EVM temper tobagi wafam amasung nungthil pung mangagi matungda bot thadaba thoropagi migi masing hengatpagi wafam adubu yaningdaba phongdokki mangnai EVM asi thajabayaba machine makhal amani amasung bot thadaba thoropagi masing semdok senjing tobagi oithokpa leite Mikal Santi oina aran ahui yauduna pangthokpa haibasi commission gi tokpodraba thabakni haina mangna makha taki
Mikhalgi matam laukthokki bagaloinana khudaktagi Mikhalgi Model Code of Conduct chatnare. Election Commission na Delhi Vidhan Sabha gi Mikhalgi matam laukthokki bawo BJP President amasung Kendra gi Haksel Mantri JP Nadda na taramna okli. Social media da thagapa warol amada mahanghai Mikhal haibasi Ganatantra gi khwaidigi chawba kumai amani. Masina chawkhatpa amadi afaba laingak sasan lehenbagi lambi amani. Delhi gi miyamna Mikhal gi matamda bot thadaba thoroktuna makoina pamba sarkar lehenduna miyangi punsi mahing phagananaba honagadabani. Nepal Tibet ngamkai lamdamda yuar habada siba migi masing marphudra manga sukre. China sarkar gi media report ki matungina haujik phawbada Thogdok asida miyoi chama kuntra asok apan nangle. Ngasi ayuk lamdam aduda Richter scale da 8.1 yauna yuhar hakibani. Masigi epicenter na Tibet Autonomous Lamdangi Nepal ngamkai paringi Zhejiang dani. Mafam aduda leiba yum kaya amangata thokpagalonina miyoi kayasu asok apan nangki. Yuar hakraba matungda aftershock anirak thoki. Yuar haba asina Awang Bharat, Bihar, Nongchub Bengal amasung Sikkim gi mafam kayadasu nikki. Adumoinamak haujik phawba asok apan ate akai thokpagi pau leite. Bharatiya Nagrik Suraksha Sanhitya Lisingani Kulomdagi Section Chamri Humudram Mapan Chanhanaba Kendra Raija Amasung Union Territory Sing the Kangankre. Section Asigi Matengna Jail the Bondi Oina Trial Sathariba Migi Masing Hantanduna under trial prisoners sing the Mateng Ohengani. Hiramasiga Marilena Kendra Griha Mantraloina Raija Amasung Union Territory Singi Sip Secretary Sing the Kangankre. Anoba niyo masigi makada first time offender singi oina mahaki jail legadaba matamgi sharuk ahum Thopagi ama mapung pharba matung bonda thadokpa yahalagani hairi. Assam Sarkar na Gunosap Lisingani Kunmagi ahanba tangkak ngasi hogdokre. Thaurang asigi makada Raija dugi jila tara mathoida leiriba Sarkar gi school lising tara taruki mahiroi lak tara marirongi haithoi singthoiba yengsinnabani. Assam Sarkar gi thaurang ama oina paikhaliba Gunosap asina Raija du leiriba Sarkar gi elementary amasung secondary school sing konsingani. Evaluation asigi damak Raija sinba thungbada external evaluator sing hapkre. External evaluator sing asigi manungda Mukhyamantri Himanta Biswa Sharma, MLA sing, Chief Secretary, Sarkargi official sing amasung college oza sing yaugani, Yangsinba si sagol sen numita loisengani. Haujik sanabagi pau Naorem Victor degi. Uttarakhand na yumbu oiduna tha asigi kunipan gi dagi mathang thagi taramari fauba Haridwar da pangthokadaba 39 suba National Games da Manipur gi nupa gi hockey team amasung nupi gi hockey team qualify oire. Manipur Olympic Association gi chairol amana hai nupa gi hockey team English amaga chamapal marifutra mapal gi matungda games asigi dama qualify oibani. Aduga nupi gi team na chahi kunmari gi matungda qualify oibani. Games asida saruk yagadaba sanaroi singi trial selection tha asigi mapandagi taramathoi fauba Khumalampak Hockey Stadium da pangthoklagani. Tha asigi kunipandagi hauduna mathang thagi taramari fauba Uttarakhand da pangthokadaba 39 suba National Games da saruk yagadaba rowing masanagi sanaroi amasung official singi ming lauthokre. Taret suba PH Ongbi Nganbi Devi Memorial Football Tournament lisingani kunmagi ngasi sanakiba match da KHC na KYPC bu panjal ahum sino da thoikre. Tournament asigi ngasi sanakiba atopa match singda MMC Mongkhang Lambina KYO Kongba Nongthomam Laikai panjal ahum anida BSU na EFCCA bu panjal ani sino da thoikre. Atopa match da BTYCB amasung SYDA panjal amata chanabang amdana draw chatkre. Singjamai Oinam Thingel da chathariba ahanba Oinam Charlie Memorial Under 15 Boys Football Tournament ta ngasi HII Team A laktabadagi WAC na walkover fangkre aduga Panthoibi Football Club laktabadagi Mangal FA na walkover fangkre. Gujarat ki Ahmedabad ta tha asigi maridagi taruk fauba chathakiba tara taruk suba Junior National Football Championship ta Manipur runners up ta hore. Chahi taramapan makhagi kanglupta Assamna Manipur bu panjal manga marida maithiba pirambani. Mapan suba MNCA Plate Tournament lisingani kunmari kunmangagi ngasi sanakiba semi-final match ta NCA Ningthaukhongna KCDO Kongpalbu ran marifu manga da thoikre. Atopa semi-final match amada KSDO Kyamgaina IBSA Yumnam Laikai bu wicket ani da thoiki.
ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯗꯨꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯔꯠꯇ ꯄꯥꯡꯊꯣꯛꯀꯗꯕ 58 ꯁꯨꯕ ꯅꯦꯁꯅꯦꯜ ꯀ꯭ꯔꯣꯁ ꯀꯟꯇ꯭ꯔꯤ ꯆꯦꯝꯄꯤꯌꯟꯁꯤꯞ 2025ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯦꯁ Thagachari Victor Aroibada Maruiba Pau Raijapal Ajay Kumar Balana ngasi Churachandpur College Nauna Saba Information Technology Center Sangakre State Leprosy Officer Dr. Saram Bocha Singh Hari Leprosy Laina Inkumja Lisingani Kundre Paugi Manungda Bharategi Mutatnaba Pandam Thamle Griha Mantri Amit Shah Hari Bharat Pol Portal na Hingsa Laksana Bahonabada Ajopa Daita Lobuga Loina Raija Police Amadi Lebak Sama Marputra Mangagi Interpol Network ka Samna Halagani Sit Umbura Leba Delhi Bidan Sabagi Mikal February Mangata Pangtok Lagani Amasung Nepal Tibet Ngkai Lamdam na ngasi ayu yuar habda miyoy marpudra mga sikre sama kontra hembana aso apan nangle Paulo Jare